Manipur board na loba class 10 parikha gi phal laukthokre Pitambara English School gi Resmi Nandaibam na first position laukre first position Tarbi Resmi Nandaibam second position Huidrom Rohit third position Rahul Naurem amadi Khumanthem Bobosna Board of Higher Secondary Education Manipur BOSEM na loba handak sai English aniga kuni high school living certificate metric paikha gi phal ngasi laukthokre Kwa Kaithel da leiba Pitambara English School gi Resmi Nandaibamna mark punna Sangago Humdraga Mapan Pangdura Manipur English Math Science Social Science amadi Higher Maths da letters satuna sai asi ahanba position takre handa pangthokiba metric parikha asida punna mahairoi lising kuntraga ni panga sahumga maudra parikha thaki masigi manungda mahairo lising kunga mangaga supnagi marfuga mari pass tawduna sada humfuga mangaga point kuntraga mari oikhi First division da Mahiro lising taramatoi ga sani panga marfuga mari second division da Mahiro lising taraka ni thoiga satruka ni phugo ni pan amari third division da Mahiro changwa ga yankhai gi ni thoi pass tokhe parikha asi da sarkar school gi Mahiro lising mapan ga supna gi ni pan parikha thabagi manungda Mahiro lising ahum ga satruka humphugo ni thoi pass tawduna sada ni phuga point humphuga manga pass tokhe Government aided school na puna Mahiro lising mga sani pan ga maudraga mathoi parikha thabada samapan go humdraga mga pass tawduna sada yankhai ga mathoi ga point yankhai ga humphu oikhi aduga private school gi Mahiro lising kun ga tere ka samri ga maudraga mathoi parikha thabada Mahiro lising kun ga samri ga nipu ga tere pass tawduna sada humdra mari ga point kunthra ga nipan pass tawkhi komsi sahi gi ngasi Heidokhre parikha asida ani subo position takraba Mahiro adudi St John English High School Nambol gi Huidrom Rohit Singana punna mark Sangaga Humdraga nipan phangduna ani suba position takhi Mahak na Manipur English Math Science Social Science amadi Higher Maths ta letter mark satke ahum suba Eureka Academy Thanok Jamgi Mahairoi Khumanthem Bobosna Singana Manipur English Math Science Social Science amadi Home Science ta letter satuna punna mark Sangaga Humdraga ni thoi amadi Catholic School Kanchipur gi Mahairoi Rahul Nauremna English Math Science Social Science amadi Higher Maths ta letter satuna punna mark Sangaga Humdraga ni thoi punna phangminaduna ahum suba position lominakhe Parikha asida position holder kunga manga gi manungda government school gi Mahiro ani yauri makhoi adude Moirang multipurpose higher secondary school Moirang gi sabungbam Isorsandra Singana mark Sangaga humpuga manga phangduna tare suba amadi Akrabia Model Residential School Gamnom Supermania gi Satmunson Kibzena punna mark Sangaga humpuga mathoi phangduna taraga mathoi suba position takhi Heidokhre parikha asida district ki pass top gi sang adudi Thaubal amadi Kaksing district ta sada humdraga tareka point yankhai pass tawduna ahanba oire ani subada Bishnupur district na sada humpuga mapan ga point nipan Chuchampur amadi Ferzo na sada humpuga tareka point kunthraga nipan Chandel amadi Tenopal na sada humpuga manga ga point kunthraga mapan Senapati amadi Kangpokpi na sada humpuga humdoga point maudraga mathoi ukhul amadi Kamjong na sada humpuga nithuga point Humdraga mari Impal West na sada humpuga nithuga point kunthraga mapal Impal East amadi Jiribam na sada yankhai ga tereka point humdra aduga Tenopal amadi None na sada nipuga mapan ga point humpuga mga pass tawki haina su makhatari atopa maroiba paw manamang ngasi rims ta miyoi taraga nithoi positive oire miyoi taraga turukna negative oiduna mayumda halagani ngasi BRDL rims sa ta kiba TS ta miyoi taraga nithoi COVID-19 na positive oire miyoi sing asi Impal West gi miyoi ama Ukhul district gi miyoi taru Kaksing gi ani Thawal gi ama Tamenglong gi ani ni haina rims ki medical superintendent gi phangba pawman hairi ngasi puna miyoi sahum ga taraga taruk test tabuda miyoi taraga ni thoi asi positive okhibani nakala maramda hana positive oiduna hospital asida layengduna lairamba miyoi taraga taruk amana ngasi test tabuda negative oiduna mayumda Hannaba Heidokhre hairi Sairaksida ngasi BRDL Jinim sasu miyoi satruk rom test satakhi nungthil pung mari makhai phawbada miyoi sahum test tawba loikhi aduga pung manga dagi makha tana miyoi sahum gi sample test tawba makha satakhi ngasi chathaki ba test asida su Jinim stasu positive oiba miyoi kharat yaure masigi asengwa report ngasi nungthil pung 3 makhai taba matamda phangani haina Jinim gi superintendent oiriba Professor T Rajena Pau asiga wari sanaba matamda phongdorakhi